Mathou taba Dist.kharada Fire Sub Station hangnaba leingak asina masigi budget lupa Crore gi senfam sing haptuna thamle athuba matamda semgatnaba honaragani haina Manipur gi Chief Minister N.Biren sing ngasi phongdokre ngasi chathakiba assembly mifam gi wahang pahong gi matamda opposition ELITETV lokeshwarna pukat lakhiba wahang amagi paukhum piraduna House ki leader su oiriba Chief Minister N.Biren Singh na haikibada haukiba ing sok lising ani ka supna taratarukta Fire Sub Station kungamapan semgatnaba proposal leramke masigi manungda tarataret amadi hauzik mathau phajana tawri adubo taranithoi amadi semgatri masigi manungda Imphal East None Fairjol amadi Kamjongi Fire Sub Station hangre budget ta kaithoktuna thamlaba senfam oina lupa Crore tara asidagi athuba matamda mathang semgalaknaba lengaki thaurang leire haiba wafam house ta thamki Imphal East ka None gadi hanagi proposal da yaurga lere aduga Imphal East na lamlai da None gina aduga Kamjonga Phajolga gi si district headquarter gi hangna na proposal egoi kanna handak budget da su paisa khara hapsari honorable member gi concern honorable speaker sir masi district amo orga su mafam se am chawbuni na ko headquarter khatana taba atai mafam sin su hangna na bagi khoi proposal ko ji am kana khanare Hujik state da hana taurumaga lauthomaga thabak tawdabada tarani thoi ledi hariba tran thoi se lamlai substation Imphal East Kumbong Fire Substation Imphal West Semai Fire Substation Imphal West adagi Litan Ukhrul District Lilong Thobal District Hairok adagi Thobal District Porompat Fire Substation Nambol Bishnupur District Wangjing Thobal District Tadubi aduga None aduga Cycle hariba taran thoisima already hana leire adubu hujik akoina anuba khara ma hangnana bagi tawribasigi location hujiki oina finalize tawdri